Manipuri Sanura Lese Marup Machalai Malikatki Yang Taruk Suba Mapo Kuman Torumangasi Konung Lampata Liba Lamyan Basanglen the Pantokre Toromaduda Lamdam Sigi Sanai Rabi Chongtham Kamala Amadi Machalai Magi President Wankai Mayum Amusana Amadi CSO Singi Mihut Singh na Saruyaki Toromadugo Mari Lenana Machalai Magi President Wankai Mayum Musana na Fongdorapada Manipur Ihan Hanba Nupi Lup Machalai Ma Ing Sok Lisingamaga Chamapal Humbumapangi April Kun Matoida Sapongki Lisingamaga Samapal Supna Mari Masung Lising Amaga Chamapal Kuntra Mapanda Lamdam Sida Thokiba Nupi Langi Ima Ibel Singbu Ikai Kumnabu Utuna December Taranitoida Nupi Ginumit Haina Manipur Gi Manung Amadi Mapanda Thorum Pangthokpa Horki Malimgi Oina International Women's Day Tawdringai Chahi Ani Mangzona Machalai Ma Machalai Mana Nupi Ginumit Thorum Pangthokuna Laki Hairaduna Mahagna Makatana Hai Lisingamaga Chamapal Humpudrani Thoida Machalai Ma School Linkatuna Tungi Yumbi Uerakadaba Mahiroi Kaya Takpi Tambiduna Lagli Amadi Lisingamaga Chamapal Marfudra Taretagi Lamdam Sigi Nupi Oibi Singi Semilon Fagat Hanaba Macha Chama Kauba Microfinance Scheme Hodutuna Tabak Torli Sajibugi Nomapanba Chahi Hoba Numita leibak ningbada yumpham oiba poknafam ima haina mingthonba isai gi thorom pangthokpada natana RTI gi thabak thorom singsu pangthorakli kongjom de April kulhumdoi asi pangthokpa horaknabagi thabak thorom singsu lisingamaga chamapal humbudra dagi hauna machalai People's Welfare Organization PWO ga pangthokminarakhi mipainingai oina mitop Mian Jasing Lona Amadi Fong na Changsilagliba si Tianganaba Apunbagi Pangal Sakatchi Aikoi Punsin si Haina Leibak Miam the Pauzelaki Amadi Horok Libangang Sing na Karamna Mama Leibak Ningani Karamna maramdam asi kangani haiba takpi tambiba mathou tai haina sufong doki Malengi Nupigi Numice, Sidagi Kugi Masa Lemana, Pangtoiva Nupigi Numisina, Sahi Ani Hana, Evansoina, Pangtoe Haiba Simasu, Miam the Tamzage. Adugiamo, Equina, National Corrector Masaganava, La Riva Angang Singse, Sigise, Karamina, Mama Levak, Ningba, Ade Karamina Carita, Odagi Haibagi, Tamina Bagi, the Moktaquina 1973 June Gitangwanda, Quina, Angang Singi. School lama masa laima school haidana ama linkhatle aduga akoina ngasi phawwa school se hingi ngasi phawwa tauri adudagi matamdudagi hauna matamdudadi akoina class 5 phok tang leirame hojiti class 10 gi angang mayam ama puthokna sigumba amada leire adudagi amu aina matang sida Punjab ninguna khoi Manipuri Sanura lese marupna Chefong ama puthokse chefong se tha mari gi oye chefong se nupi gi hiramda adagi sahitagi maramda lesemlon gi matangda haksel gi matangda nei hariba chefong asida aikoina haukiba khoigi nupi lan thokiba thodo wathokse sigi akupa pawdam akoigi lisingamaga samapan maudra mapan gi December gi tarani thoida special issue ma phongjei hariba special issue sida hena akupa maron chu yawi